Ngasigi oiba tongan page kharagi poseng collection tawbagi manungda iduningthau hairiba page asina phongdokpagi matung ina Myanmar Chin State ki rebel group ani haibdi Chin Land Council CC amadi CC gi armed group CNA yauna Interim Chin National Consultative Council ICNCC amasung ICNCC gi armed group Chin Brotherhood yauna Mizoram da kauraga Mizoram gi CM Lalduhoma yauna agreement sign tawnaduna Unified Chin National Council CNC February kunga tarukta semkiba asi CM Lalduhoma masana media da masi mahaki mission ni Haikhre haibu wafam asina ahan boina miyam da kudol tamzari amadi video asibu meng tabiri bapunamakpu Loktak Mapao updates ki mekaidagi taramna oksabaga loinana Hairiba mission asigi ayaba India ki External Affairs Ministry na Mizoram CM the P haiduna Mizoram ki CM ki political advisor Mr. Lanmun Puya Puntena Pongdokre Mizoram ki Rajya Sabha ki member ke Banlan Bena MNF na Myanmar manungda rebel group Arakan Army AA unaduna amadi India External Affairs Minister Masa Yaoba Indian Council for World Affairs ICWA gi New Delhi da pangthokhiba mifamda Chin Rebel Group AA ka Chin Rebel Group singi leader kaukhiba punamak adusu India gi interest amagi makhada policy program lokhatpani Mizoram CM gi US khongchat adusu India government ki monitor gi makhadani US Myanmar interest ta India government ta paisa thadarakhiba Chin state amadi Sagang region manungda India side tagi humanitarian aid pinabagi thabakna Mizoram CM da pangtho hanaba haikiba punamak plan amagi makhadani India na tumina kana khangandana tawriba plan asi chicken neck Siliguri corridor asi nattaba alternative route ama India ga samnanaba kaladan project pakhalakliba asi kananabani masi fail oiragana Bangladesh ki manungdagi Chittagong Hill track asi lauksinaba aronba plani Chittagong Hill track lauksinbagi tangai fadaba India gi strategic analysis think tank amagi ki PowerPoint presentation ki video amasu hanana thengnakhre Manipur manungi naga kuki amadi maitai ki problem sing asisu Manipur manung khaktangda fix tawbada yaroi daba maramna Christian state oiba Myanmar Chin state asigi priority oina target tawba oigani Sagang region da India na target tawbada advance oiba ngamdabagi maramde Sagang region da Christian population yamde Buddhist na majority oi Sagang region da operate Tauriba Sani National Army NSN Iron Maitai Rebel Group Sing India gi Intelligence Agency ga Hojik Pauba Chaminaba Ngamdri Filler Tharaga back channel discussion Tauba Ngamdri Kasin State Ase Tangkai Amadi Hojik Su Chingini Haina claim Tauri Chinese influence Yamna Kanna Taropa Maramna KIA na India dagi intelligence support lauzaragasu Kasin State tagi hindoglaga Sagang region yoksina operate Tauba Ngamdri KNAB ga PDF ka pullaga Sagang region da military junta dominate Tauba Ngamdri Myanmar manungda changlakliba China, Russia, US, India magi economic and strategic interest ta changlakpa ngakchani tasengna Myanmar public natraga military junta nungsibagi changlakpa amata natte China India na independent fangdringai da European company mayam changlaktuna India gi princely state mayam pashin kiba akon bada British East India company na India pumba pashin kiba adugumbani Chin state asi jo unification gi mamingda lal hawolaga Jammu Kashmir ani thokiba adugumna Myanmar dagi setoklaba matung India gi protectorate state oina matam khara thamlaga amuk Chin state manungda political instability oinanaba sinbi daga Thailand India na Sikkim lokshin kiba madugi matung India gi state ohen kiba adugumna tawba yagani plan plot chu hairiba asimak tananaba silakani hojiki oinadi Myanmar da federal structure democracy da rebel group singna asina military junta da pressure pihangani military junta na sungya yarakloidaba demand tohongani haiba wafam sing phongdokli PSSC gi makhata na United Kuki National Army ga Indian Army ga nomai kapna khre aso apan gi paw hojik phawbagi di khangmangamdri hairi text translate oina ngase nungthil pung 12 ga minute 39 taba doida Churachandpur gi hinglepta nomai kapna khre Paugi source ki matung ina nomai kapna bagi thodok adu S khonom amadi khawpi jang beles anigi marakta thokibani thodok adu gi aso apan mipha mipungi akupa paw hojik paw bugi oinadi phangdri paw pirakliba se mapam adu da leiba khunjani achuba paw ni hairi kuki sing alert oina leinanaba emergency message ni haiba
wafam phongdongli makha satharakpada AT gi luching purel korongan bakhuman gi page tagi post ama khaktang lokotjaraga thamjage mathang lan amuk lakpada lanmi oinaba mi leidau mandre maraibak mapurupta lan taraklaba phawba kidana makhut makrang lolaga yumdagi hindoktaba singasina hawjik lami oina thawai hakchang kathoktuna thokliba singda utliba moong matau karem kathainadana medium daunaga uhalliba moong sinadi lanmi oiba loi tanarani yam hemankhre matamadu da kulngakpa mayamsi leiramdradi nachin ama palena aphaw sadana khatliba nareidu kakpiramgani ne haiba wafam phongdongli makha satarakpada nungtil pause ki sipong ama oidiba pauning kholdagi lokhotjaraga thamjage kuki gi lumna athingba piraklebasu fox ki ing tappa pawzel puba khongsat adumaksat kani haiba manihar gi wafam thamjage lamdam asida thokliba irang asibu ing tappa puraknabagi damak fox na sinduna lakliba march ni panda ing tappa gi pawzel puba khongsat ama chalagani haina pawmisinga unabada fox ki president manihar na phongdorli pawmisinga unaba aduda manihar na makha taraduna wafam asi chatkhiba march amada home minister amit chana chair lawduna manipur gi governor ajay kumar bala security advisor amadi lamdam asigi tongan tongan ba security gi makok thongba official singna yauna phamkhiba mifamna lawkhiba warep oina lamdam asigi ching amadi tamda leiriba lambi khudimak hiram amatada athingba pidana chatpa yahangani haina lawthokhiba amadi satok sen tawba asida athingba pirakpa miyoi singda akanba action lawgani haikhiba adugi matung ina chatkadaba khongchatni home minister na lawthokhiba wafam adu chapchana pangthokpiyu khongsat ase ahanbagi oina kanglagi awang thangba gate tagi hauraga senapati district phawba chatkane adum oinamak khudong sarabadi mau phawba yoksingani khongsat ase mapung phanabagi damak lamdam asida leiriba purup khudingmaki ima ibel isil inaw singna mapung phana mateng pangbiyu serak asida kuki singi lup ahumna makoina taliba separate administration amadi union territory with legislature haiba demand asi phangdri phawba athingba kuki gi lam amatada chathok sasen tobo yaroi haina athingba pirakli amaromda lamdam asigi miyoi kharana matam khara leiraga chatpiyu amadi chatpigano hairakpagi wafam leiri adumakpu fox na lepkiba wafam asi mapung phana ba khongsat asi adumak chatnabagi warep lauriba asi india lengangna laukthokkiba wafam adu kadai phawba mapung phana pangthoi amadi india lengangna laukthokkiba wafam adu thagatpa phongdokpa oina athingba leibasu chatkani haibagi phirep asi lawbani haike mahakna makha taraduna anisuba fox ki khongsat oina imphal dagi more tamna chatnaba pandam thamli adum oina mak kuki gi achouba body oiriba it na chingba singdagi khongsat asi athingba pirakpa hawjik phawbagi oinadi leitre khongsat asi lamdam asida ing tappa puraknaba khongsat ni kuki amadi atopa puruk amatada singna duna chatpa khongsat nate khongsat asi lamdam asida mamangda leiramba ing tappa madi kanglup puruk kaidana nungsidaramba mahuksa gi phibam adu hanjin handuna chawkhatpa madi nungaiba lamdam ama oinaba chatkadaba khongsat ni masida lamdam asigi miyamna mapung phana sagatpiyu kuki gi lup kharana athingba pirakliba asi miyamgi yengduna khongpham asi handoktuna athingba pirakliba khoina lamdam asida ing tappa puraknaba honariba khongsat asida mapung phana sagatpiyu kuki gi achouba body oiriba kotu ITL na singba lup singnasu makhoigi miyamda paw asipipi duna kuki gi miyamsu ing tappa pubagi chakadoriba khongsat asina saruk yahanbiyu amadi ayana panpidanaba makha tarakli makha satarakpada nungthil pause gi sipong ama oiriba kangla pawdagi lokhotjaraga thamjage lup kayana yoksang thabal chongbada athingba thamlakli lagliba yoksang kumai asiga mari leinana kwakaichel gi tongan tongan ba club amasung merapaibi gi lup kungama panna konba mafam singda thabal chongba miyam pulaga chakcha haijana ba amadi harau kumai amata pangthok taba amadi club amasung merapaibi lup kungama panna warep laukhre haire ningthengkol development association na thadorok patcherol amana hai kwakaichel ningthengkol lekaida tha asigi marida apunba club amasung merapaibi lup kungama panna famkiba mifam amana warep asi laukibane warep aduda yoksang sport toba matamda yarimama khai indigenous amasung athletic sport oina pangthokpa makhol ka hena hoba loudspeaker sijina duna laukhongba hantanba amadi numidang pung 8 phawbagi manungda thoram loisinba haibana chingba warep sing su yauri amaromda chahi asigi yoksang kumaiga mari leinana singjangmai area da leiriba club singna sport meet pangthokpaga mari leinana tongan tongan ba club taragi oiba apunba mifam amang ase singjangmai laisang them lekai da leiba yawa club ki sanglen da pangthoktona warep kaya laukhre mifam adugi matangda yawa gi secretary laisang them manikaldana hai chahi asigi yoksang sports ki charuk ama oina khuttamai rapai dona sanabagi pojel puba lamjal sing adu club sing asigi lekai gi wangmada chendaba makal amatagi entertainment program pangthoktaba yarima makai mic sizinadaba amadi speaker khattamak sizinaba sport item kodimak numidang pung 6 ki mamangda loisinba amadi thabal chongbagi thoram pangthoktaba haina amata oina warep laure mifam asina lauriba warep sing amadi kanglon sing asi lekai sing asida leiminariba miyamna ngakna
चटनबा होनबदा mateng pangbiu hainasu appeal tawrikli nakala maromda khairamban ima kaichel joint coordinating committee for peace ki co-convener laisram mema hoirem binodini na punna khuyek pidunu thadarokpa cherolamana hai hojik oiriba lebaki phibam lebaki miut chingna lingba lengak ama semma ngamdana center na lengak pasakar ama leiringai khunai asida tangdu leitaba punchi marel ama laknaba sinba ngamdringai misi mina asok apan yum makai mang takibagi asuk waningai tanja asida harau kumai yausang thabal chongbagi langthokpa haraubagi matam natte maramsing asina manipurda leiriba lekai punamakna leibaki luraba tanpham asi yengbiraga haijariba harau kumai thabal chongbana chingbasingi thabak tharamsing ase matam kharadang lepinaba leibak miyamna punamaki mafamda ngalakni haiba wafam thamli pauksi asigi makhatana khulai pikhalaknaba thakiba matam ngasi nungthil loikre security force singna area domination gi thabak chathari manipura chatharakli bachahi ani phajilaklaba lan asibu losinanabagi pandamda center na lokhalakli ba khongthang gi saruk ama oina manipur gi governor AK balana lona yataba maongda pairiba khulai sing amadi lakhiba kuchu khulai sing pitoroknaba thakiba aroiba matam ngasi nungthil pung 3 da loikhibaga loinana ngasi su tongan ba police station amadi security force sing da khulai kaya pikanarakli security force sing na area domination gi thabaksu mafam kaya da chathari ngasi khangabokta leiba ahum suba IRB da khulai kaya saranda tarokhibaga loinana chamaga marfuga mari suba BSF ki kutangda kumbi police station da yamlaba khulai kaya pikhalaki ngarang su kangpopi district ki cycle police station da local made bomb nipan yauna khulai kaya pikhalaki panba yai haukiba 2023 gi me ahum dagi tholakni ba irang asigi manungda record ke matung ina police station gi khulai thamam dagi laukiba khulai sing ase nomai lising taruk ka kun nomai maru lak taruk ka lising humpu mapan ga chamaga yangkhai amadi atai pokhai ba yaba machak lising kunipan ga chatruk humpu ga tare ni amaromda N Birena chief minister gi pham thadok chengai mamang phawbada nomai lising ahunga Samari ga kunga nithoi nomai maru lising nipu nithoi ga chahum umraga nithoi amadi tongan ba pokhai ba yaba machak lising ani ga chanipan kunga mathoi pisilakre loinana manipur gi governor na matam thakraba numit asidasu khulai kaya amadi pikhalaki baga loinana ngasi nungthil phawbada khulai pikhalak ba leptri aroi boina nungthil pawsi ki sipongama oiriba kanglei pakki maira dagi lokot charaga thamjage churachandpur gi S khomnon amadi khawpi jang ani gi marakta kukila loba singna nomai round kaya marung kapthorakre hairi ngasi ayuk pung Makhaidagi nimit yung bapung baro phawbagi manungda kuki khulai paiba singna Churachandpur district ki Hinglep police station gi manung chanba S khomlom amadi khawpi chang ani gi marakta nomai round kaya kapthorakre adumoinamak miyoi amata so apan amata yaukhiba leite hairi pauksi asina pangba pawgi matung inadi S khomlom amadi khawpi chang gi area da Assam Rifles ki kangbu changsiluba matamda mafam aduda mangjauna leiramba kuki lalolup UKNA gi lanmising makoi lei haina khangalakhibaga loinana nomai kapthorokhiba oigani haina thajanari thodok adu thokraba matungda AR amadi police ki kangbuna thodok thokphamgi akoiba mafamsingda operation chathakre hairi makhataba paw hojik phawbugi oina press na phangba ngamdri haiba ofam asi thamjaraga kasigidi matang saida losenjare